Venezuela da Yuha anirak hakiba duna maram oiraga laikidaba migi masing jamapan ga kun sukhrei mioi lising kaya hauzik fawba thiba khangdana leibana international rescue team sing yauna rescue operation jathari thongdok thokpham sing da Venezuela ge interim leader Delcy Rodriguez yengshin bajatpada official response taplambagi damag Delcy Rodriguez may hong nasaukray. United Nations ki Aid Chief Tom Fletcher na hai haukiba yumsa kay siya numita Yuha hakiba duna maramoiraga housing mili sing yangkay hena tiba kangdana leiri Yuha hakiba duna maramoiraga khwaidiki hena sokhaliba se Venezuela gi konung Caracas ki manakta leiba Laguria dani hairi housing leivaga duda jathariba rescue operation aduda mateng pangnabagi damag Chile ki rescue team amasu yorakre team maduna La Guria gi residential complex amada changduna rescue operation chathari haidi